Akaswani Imphal Wahengbam Rajesh na pau pajari ahanbada maruba pau Manipur ngasi maigi kumai Diwali pangthokli Manipur laiba cooperative society singi documents sing kendri gi makhada digitize tawgi thabak chathaba hore amasung Bihar Vidhan Sabha mikal gi anisubha tangka ki mirep se singi scrutiny ngasi pangthok lagani Manipur ngasi maigi kumai Diwali pangthokli Diwali na lakpada Manipur gi Rajyapal Ajay Kumar Bhala Manipur Vidhan Sabha gi Adaksa Thoksom Sadrapada yauna luchingba kyana Rajya sigi miyamda yaipa paujel pirakli mahaki paujelda Rajyapal na hai Diwali asi anganbana amamabu joy tawba afabana phatababu joy tawbagi khudamni kumai asina lakpada aikhoigi amatoiba nungchi chanaba amasung asa amuk hanna lehenaba honabagi matam oire Paujel lamada Manipur Vidhan Sabha gi Adaksa Thoksom Satrabartan hai Diwali gi maigi mangal asina lamdamasda amato obagi mapangal adu hena kangkhalalasi MLA Singh Sarvasri N Biren Singh Yumnam Khepchan Thongam Biswajit Kongkham Robindro Kendra gi hana gi Rajya Mantri Dr. R.K. Ranjan Shiv Sena Manipur Pradesh na singbana Diwali kumaina lakpada Rajya sigi miyamda yaipa paujel pirakli Hiyangai gi nini panba numin asi Manipur sahi kudingi ningol chawko bahaina pangthok nari thawr masiga mari lenana Rajya gi Fisheries Bibhag na senduna Imphal gi hapta kangje bungda hayeng nga gi mela pangthok lagani Rajya gi Fisheries Director na thokpa cherol man hai mela asida kilogram ama lumba sarengi mamalna lupa lising ama chama kilogram ama gi mathakta na lupa lising ama chani amasung kilogram ani gi mathakta na lupa lising ama chawnga pigani hari Katlana kilogram amada lupa chani nifu dagina lupa chamri pauba rauna kilogram amada lupa chani kuntra dagi chani yangkai pauba mirgal na lupa chani kuntra dagi chahum yangkai pauba kaman kap na lupa chani kundagi chahum pauba grass kap na lupa chani humpu dagi lupa chamri pauba silver kap na lupa chani kundagi chani nifu pauba big head na lupa chahum dagi chahum yangkai pauba pengba amasung khabaki oina lupa chamri yangkai digi changwa yangkai pauba ngato na kilogram amada lupa chamri yangkai da phangani hari Manipur da lairiba cooperative society lising tara matoi chatruk tara gi manungda society lising manga chani yangkai matoi mathau tawdana lairi cooperative society gi Manipur gi register W Ibol na hai Manipur da lairiba society NGO club association sing society registration eki makhada yangsinbagi thabak chathari Mangnai apunba society lising tara matoi rom asigi manungda lising manga chahumdi mathau ningthina tawdre mathau ningthina tawdriba NGO sing thabak paikhatnaba mari leinaba district officer singda khanghan kiba leire Shri Ibol Hai Cooperation Mantraloy gi makhada Rajya sida achoba project ani paikale project sing asigi matungina cooperative society singi document sing digitize tawbagi thabak chathari hanana manual oina thabak suramba audit digital ontobagi thabak chathari Thaurang asi ahan boina cooperative society chani kuntra nithoida paikhatli Shri Ibol Ministry na paikhatla iba project se masigi yam kanaba port amana computerization of PAC haina khongne masigi PAC se primary agricultural credit society haibani aduna masi gram panchayat level da leiba adugumba primary cooperative society oigedabani makhoida ministry na haibasdi kaino bu PAC se masina gram panchayat level da different activities paikhatla laga gram panchayat ki moi economy hungangi village ki economy se henkana nabagi adugumagi pandam ne sigi project sigi magi main target se Security Force na Manipur gi ching amasung tampaki irang toklawa yaba chingnaba mafam singda thi humagi thabak leptana chatari police ki paun hai kangpokpi jila gi pi kotha kuldagi mobile phone amadi cycle huralamba mioi ama pharba mioi adudagi mobile phone ahum amasung cycle ama phangki Rajya Police amati Central Force ki akanba cheksil thoranga loinana National Highway 37 da nomada changdraba yadaba polam sing puba gari chatruk humbudra mari Imphal tamna changlakre pochai puba gari sing asi changlakpada air apan yaudana amadi asoi angam thon danaba irang tokpayaba mafam singda security gi cheksil thorang locally loinana lambi paring asida security convoy sing su piri hari amarom da motor vehicle gi niyom kaina gari thoram singi mathakta Rajya Police na drive makata na chathari ngarang su gari kunmari motor vehicle niyom sing ngak tabagi damak chalan kaktuna fine thian ki Provisional Government of Free India RG Hukumat e Azadi Hingi Marfunithoi suba kumon thorom asi Bisnupur jila gi Moirang de leba INA Martyrs Memorial Complex ta pangthok lagani Rajya gi Art and Culture Bibhag ki
INA War Museum Cum Library Moirang amasung INA Local Advisory Committee Moirang na silba thoram aduda MLA Thongam Santi Singh saruk yagani. Thoram aduda Colonel Sakot Ali Maliki mitam ama hangdokani. PK Nandi na iba lairik The Last Fight for Freedom su phongari amasung Moirang College ki thabak-tigi potharaba Associate Professor Y Modu Singh na Provisional Government of Free India habasigi matangda wa ngangani. Manipur Theatre Day ki thoram amasung Theatre Center Award enthopugi thoram ngasi nungtil Imphal gi High School Police Lane da leiba MDU Hall da pangthok lagani. Theatre Center Manipur na sindana pangthok kodaba thoram aduda RK Sanajawa Singh da Lalit Ningsing Khudol lisingani kunmanga amasung Siri Mani Yumnam da Ibechawi Ningsing Khudol lisingani kunmanga piduna ikai khumnaba utkani. Tabiriba pawasi Akashbani Imphal degini. Bihar Vidhan Sabha Mikhal gi ani suba tangkaki mirepse singi scrutiny ngasi pangthok lagani. Mirepse lokthokpagi aroiba numina lagliba sagol sen numini tangkak asida jila kun gi Vidhan Sabha kendra chama kuni thoida vote mathang thagi tara mathoida thadanagani. Tangkak asigi mirepse pisenma matam ngarang na loikre. Haujik phawbada Mikhal asigi damak tongan tongan dol singi mirepse puna lisingama subna humputaruk pisilakri. Marag asida ahamba tangkaki mirep se lokthokpagi matam ngarang loi khibaga loinana tangkak asida mirep lisingama chahum tara marina lamba taunargani. Tangkak asida mirep humpu matoina makoi gi mirep se sing lokthokki. Ahamba tangkak asigi damak mirep lisingama chatruk marfudrana makoi gi mirep se sing pisilakibani. Mathang thagi tarukta Mikhal pangthokkodriba asida jila tarana pangi Vidhan Sabha kendra chama kun mathoida bot thadanagani. Bot masing November tara marida thigani. Madagasda Mikhal gi matam naksilak pagalona board kombagi thabaksu khamthena kale rajniti dol singi star campaigner singna makoi gi mirep singi damak meeting pangthokpa road show pangthokpana mapungoi ba saktam oiri. Asarani haina khangnaba Hindi film gi saknaraba actor Govardhan Asarani matam kuina naramlaba matung ngarang laikhidre masagi sahi marfu mari sukre mahangna hinglingai matamda Hindi film gi lamda tongan ba maming chatlaba film kaya marung kumlam ki madugi manungda Sole film da jailer sakiba adu ngasi phawba miyamna ningsingduna lairi. Ngasi phongba pausi singi maroi pau singi dama hauji Mangsatabam Premananda laire. Premananda Thagatsari Rajesh Manipur Police ke Rising Day pangthokiba Pochai gi mamal tangkhana yolamba dukan sing thonglon sin khiba amasung None jila da paikhat liba chawka thorang gi thabak sing Rajyapal na amukha na yengsin kheba gi pauna ngasi phongba pauche singi maroiba pau oiri. Manipur Police ki Rising Day pangthokre chai 13 helaba Manipur Police ki uniform allowance hengat lagani haiba DGP Rajiv ki wafam ponglofam da ahan be headline tori pau si Sanalebak Shanghai Express English amasung Manipur edition Manipur Mail People's Chronicle Naharol gi thodang amadi Hills Hornbill Express tasu tongan be headline tawduna fongli Manipur gi law and order fare haiba si achumbani laude haiba veteran politician Ozoi gi wafam ponglofam pauche da anishu be headline tawri Chakaubugi kethel mina cricket inari pot ki mamal hengattanaba Mahiroi Singh drive chathaki haiba pau Shanghai Express Manipuri da ahan be headline tawri Mahiroi Singh drive chathaki ba amadi pochai gi mamal thetana pot yonba dukan sing thonglon sin khibagi pau asi ayamba pau si sing da su ahan balamai da phongba thengnari Police na Santi Purakna Bohonari haiba Governor gi wafam Shanghai Express Manipuri gi anishu be headline oiri Huyanlan pauda mawong maril tadraba Jal Jeevan Mission gi thawong sing wakanarak ba leptri thaknaba ising fangale haiba gi aranba report piramle haiduna Chandel gi khul tarani thoi gi chief sing na high court ta wakalakle haina ahan be headline tawri Manipur gi police commando sing gi maithongda hamuk tumina election fam thokte haiba pauna pausi asi gi anishu be headline oiri Sanalebakta Manipur gi MLA sing suspend lairabra haina wahang khudam pibaga loinana suspend laiba MLA sing na laingak semba yabagi rule laite haiba ke chibomcha gi wafam ahan headline tori employees sing gi DA chap manana fangalu haiba All India State Government Employee Confederation Manipur State Unit ki pau amasu pau se sig ahan balamai da fongli pau se ayamba su ahan balamai da fongba thengnari Tamilong Times ta Mera EKYC application gi kuthang da Tamenglong da nafsa gi beneficiary sing gi update tawba hokri haina ahan be headline tori Rajesh Thagachari Premananda aroibada maroiba pau Manipur da ngasi mai gi kumai Diwali pangthokli Manipur da leiba cooperative society sing gi document sing kendra gi makhada digitize tawbagi thabak chathaba hore amasung Bihar Vidhan Sabha Mikhal gi anisuba tangki mirep se sing gi scrutiny ngasi pangthok lagani pau loijare